ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯔꯣꯟꯕ ꯉꯝꯗꯕꯤ ꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧ ꯅꯍꯥꯗꯣ ꯃꯤꯔꯣꯟꯕ ꯉꯝꯗꯕ ꯆꯍꯤ 3 ꯐꯥꯔꯛꯂꯦ꯫ ꯃꯔꯝꯁꯤꯅ ꯃꯧ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯋꯥꯡꯂꯦꯟꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯗꯣ ꯑꯃꯥꯏꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯄꯝꯂꯒ ꯂꯦꯛꯅꯔꯤ꯫ ꯑꯉꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕꯤ ꯏꯆꯥ ꯑꯃꯈꯛ ꯐꯪꯖꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯣꯏꯀꯣ? ꯑꯗꯨꯕꯨ ꯅꯄꯥꯒꯨꯝꯕ ꯑꯩꯗꯤ ꯅꯪꯒꯨꯝꯕꯤ ꯑꯃꯐꯥꯎ ꯐꯪꯗꯅ ꯁꯤꯈꯤꯗꯧ ꯃꯥꯜꯂꯦ꯫ ꯏꯁ, ꯃꯁꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯛꯈ꯭ꯔꯦꯗ꯫ ꯃꯁꯤꯗꯤ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ, ꯊꯕꯤꯅ ꯆꯥꯎꯔꯤꯉꯩ ꯆꯥꯎꯍꯧꯔꯣ, ꯅꯨꯃꯤꯠꯅ ꯋꯥꯡꯂꯤꯉꯩ ꯋꯥꯡꯍꯧꯔꯣ, ꯏꯄꯥ ꯃꯆꯨꯝ ꯇꯥꯔꯣ, ꯏꯃꯥ ꯃꯆꯨꯝ ꯇꯥꯔꯣ, ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ꯫ ꯑꯃꯥꯏꯕꯤꯗꯣ ꯊꯣꯛꯂꯛꯏ꯫ ꯋꯥꯡꯂꯦꯟ, ꯅꯪ ꯂꯥꯛꯂꯝꯂꯤꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥꯃꯥꯏꯕꯤ, ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯁꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯏꯁꯨꯅꯤ꯫ ꯑꯩꯁꯨ ꯏꯁꯨ ꯎꯕ ꯀꯨꯏꯗ꯭ꯔꯤ꯫ ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯅꯨꯄꯤ ꯊꯦꯡꯅ ꯊꯤꯕꯒꯤ ꯑꯩꯁꯨ ꯏꯁꯨ ꯊꯦꯡꯅ ꯎꯔꯦꯗꯣ꯫ ꯍꯣꯏ ꯏꯃꯥꯃꯥꯏꯕꯤ, ꯏꯃꯥꯒꯤꯗꯣ ꯆꯨꯝꯃꯦ꯫ ꯑꯗꯣ ꯑꯩꯅ ꯅꯨꯄꯤ ꯉꯟꯅ ꯊꯤꯔꯕꯁꯨ ꯏꯆꯥ ꯁꯦꯝꯗꯕꯗꯤ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯃꯥ ꯑꯃꯗꯤ ꯕꯥꯖꯤꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯏꯃꯥꯃꯥꯏꯕꯤ꯫ ꯑꯉꯥꯡꯕꯨ ꯃꯔꯥꯏꯅ ꯌꯥꯎꯖꯔꯛꯀꯅꯤ ꯀꯩꯗꯧꯕꯒꯤ ꯋꯥꯡꯂꯦꯟ ꯅꯪꯕꯣ? ꯆꯤꯟꯖꯥꯛꯀꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤꯀꯣ꯫ ꯅꯨꯄꯤꯗ ꯉꯥꯛ ꯇꯥꯏꯅꯕꯁꯨ ꯌꯥꯗꯦ꯫ ꯅꯨꯄꯥꯗ ꯁꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤꯗ ꯂꯥꯛꯎ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯣꯏ ꯅꯄꯥꯁꯨ ꯂꯥꯛꯂꯅꯤ꯫ ꯍꯤꯗꯥꯛꯇꯣ ꯃꯥꯅ ꯄꯤꯗꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯣ꯫ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯅ ꯎꯅꯒꯗꯧꯔꯤꯕꯅꯤꯀꯣ ꯋꯥꯡꯂꯦꯟ꯫ ꯈꯪꯗꯦ ꯏꯃꯥꯃꯥꯏꯕꯤ, ꯏꯃꯥ ꯕꯥꯖꯤꯒꯤ ꯆꯀ꯭ꯔꯤꯁꯦ ꯑꯩ ꯂꯩꯕ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯉꯁꯤꯗꯤ꯫ ꯃꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯍꯦꯛꯇ ꯑꯣꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯋꯥꯡꯂꯦꯟ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯦꯕ? ꯆꯍꯤ 19ꯅꯤ ꯏꯃꯥꯃꯥꯏꯕꯤ꯫ ꯑꯗꯨꯒ ꯅꯪꯒꯤꯅ ꯀꯌా ꯁꯨꯔꯕ? ꯑꯩꯒꯤꯕꯨꯗꯤ 30 ꯍꯥꯏꯔꯝꯂꯅꯤ ꯏꯃꯥꯃꯥꯏꯕꯤ꯫ ꯑꯗꯨꯗꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ, ꯄꯥꯈꯠꯀꯅꯨꯗ꯫ ꯊꯣꯡꯒꯥꯜꯗ ꯑꯃꯥꯏꯕꯤ ꯃꯣꯏꯔꯥꯡꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯂꯨꯋꯥꯡꯖꯥꯎꯗꯨ ꯆꯪꯂꯛꯏ꯫ ꯋꯥꯡꯂꯦꯟ ꯅꯠꯇ꯭ꯔꯅꯦ ꯑꯥꯗ ꯐꯝꯂꯤꯕꯁꯦ? ꯑꯩꯗꯤ ꯃꯣꯏꯗ ꯆꯠꯅꯅꯕꯅ ꯑꯉꯥꯡꯗꯣ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯍꯣꯕꯤ ꯍꯣꯕꯤ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯗ ꯂꯥꯛꯂꯕꯣꯏꯔꯦ꯫ ꯏꯃꯥꯃꯥꯏꯕꯤ, ꯏꯄꯥ ꯂꯨꯋꯥꯡꯖꯥꯎ ꯂꯥꯛꯑꯦ꯫ ꯅꯣꯏꯗ ꯆꯠꯅꯦꯅ ꯍꯥꯏꯔꯝꯕꯅꯤ ꯅꯄꯥꯁꯦ ꯉꯁꯥꯏ꯫ ꯑꯗꯣ ꯅꯣꯏ ꯏꯃꯥꯒ ꯕꯥꯖꯤꯒꯒꯤ ꯃꯑꯣꯡꯗꯨꯗꯅꯦ ꯆꯪꯕ ꯉꯝꯗꯧꯁꯨ ꯃꯥꯟꯗꯦ ꯍꯥꯏꯔꯝꯕꯅꯤ, ꯏꯀꯥꯏꯌꯦꯅ꯫ ꯋꯥꯡꯂꯦꯟ, ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯥ ꯍꯥ? ꯑꯩꯗꯤ ꯅꯣꯏꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯀꯥꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯈꯣꯏꯔꯝꯂꯝꯂꯤꯕꯅꯤꯅꯦ꯫ ꯏꯄꯥꯅ ꯁꯨꯝ ꯂꯥꯛꯄꯗꯣ ꯋꯥꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯆꯥ ꯑꯃꯨꯛ ꯂꯥꯛꯆꯔꯕꯅꯤ ꯏꯄꯥꯃꯥꯏꯕ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯂꯒ ꯅꯄꯥꯒ ꯅꯃꯥꯒꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ꯫ ꯑꯗꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯏꯀꯥꯏꯒꯗꯧꯕ ꯅꯠꯇꯦꯀꯣ ꯋꯥꯡꯂꯦꯟ꯫ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯅꯪ ꯆꯤꯡꯖꯥꯎꯒꯨꯝ ꯈꯣꯡꯅꯥꯡꯒꯨꯝ ꯂꯦꯞꯄꯤꯒꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯏꯆꯥ ꯏꯃꯧꯒꯤ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯄꯗ ꯅꯪꯅ ꯅꯃꯥ ꯅꯄꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯣ, ꯑꯗꯨꯁꯨ ꯈꯪꯗꯕ ꯅꯠꯇꯦꯗ ꯑꯩꯅ꯫ ꯏꯄꯥꯃꯥꯏꯕ, ꯏꯃꯥꯅ ꯃꯧ ꯑꯃ ꯊꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯏꯃꯥ ꯑꯃꯗꯤ ꯕꯥꯖꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯗꯦ꯫ ꯑꯩꯅꯁꯨ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ꯫ ꯑꯗꯨꯗꯤ ꯂꯥꯏ ꯌꯦꯡꯕꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯌꯦꯡꯉꯁꯤꯔꯣ ꯍꯥ? ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯈꯪꯗꯣꯛꯅꯕ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯅꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ꯫ ꯅꯠꯇ꯭ꯔꯒ ꯅꯣꯏꯅꯤꯕꯨ ꯅꯨꯡꯁꯤꯅꯗꯅ ꯆꯦꯜꯂꯛꯄꯔꯣ ꯍꯥꯏꯕ? ꯀꯔꯤꯅꯣ ꯃꯃꯥ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯪꯗꯣ? ꯅꯪ
इकाइब खरा खंगुने इमा माइबे अदुसु हाइजिन बे यारब जाने अवइंकिसु लहेनबिना इसे सुपाम पामद्रब जानिदा अहल नहा तामिनब याब वा खरसु ngangu mama मीना तारगने अइबु सिटखिरोय इपा माइबा इमाना हाइबसे असेंगमने अइगी नुपीना अइ नुंसिदबगी मरमसिनसुने मसिगुम्बा थौदोकसिनसु इमुंग काहेनबा ओइथोरकपा यारिबने अदुना ngangnaribase तानिंगबा मी ताहनबदा करिसु इकाइनिंगाइ लेते खले इमाइदि अइगी नुपीबु इमा इपा अमदि लेकाइगी मिओइसिंगना लाना अमदि हंथना मसा लेना लिबि अमगुम लोइनागदौ सरु असेंगबसे इमा बाजिदा हाइदोकलसिरा फाव खलकपा यावरइबा लहेनबिना अइ नुसिदबसे वांगलेन ओइरोइदबा वाथीसे ngangleda nangso noi anigi maramdi aini hena khangiko nacha yaudabagi nangna migi mamangda ikaiba nangbagi warido adudi kaisu kaide nangsu ikaiba yai aduga imauna nang nungsidabagi isu uba ngamdabani haiba waridudi ai taba waiko luang zawdo imungda sauraga changkhre wanglendo tumina lehawi namidang amani wanglengi imungdani wanglengi mama lehauna chakhumda chakti ai adum thongjage angang poktaba nupi amata chakhumgi kolik thengbiranu hojikti chakhum mangni lehaugi nupa chawbana sungjang janghalakanu ko chakhumda daw yaroi ai di chaka charingai changlaklabadine pukham te kotka lukha kom yokhiga dawni wanglengi tumphom kadani lehenbina wanglenda taton kaigi oidaba ngangloino nangbo mingonda mina ibani bo hena usitanaba karige adugumba wa hairibano khangde aishu kari wakhanda hairino haiba ado ipa amaibaga ima amaibiga nadi mingonda kashu haidong nateda aigi phagida asengbo manba wado tawangle haw kai haige hayo adum mathangde mingonda aina nang nungsida haibado haiganuko ai nang yam nungsi angang yaudabasina maram oiraga karigumba ibani kainagadaba lambi laklabadi ibani kadaidano machakhrasiko hoi matamdu yaudriba phawbadi khangba tabane ima ipagi maong matawsina aigi thauna yam hale tinariba marup mapangsingna phawba aibu laknaba yawri ado lehenbe aina isa yawa ngamdraga karigi itomta ikairibano masigi wahangse ai isa itomta adum hanglaga leiribasina karigino ha ikaiba tabane masa pokpa ngamdaba mibo haujiki matamsida kanana usitna loina dinabada ikai khumnabigadoino ado aidi isa soidana pokani thajai adum haidi ai mangda angang adum ui wanglendo lehenbida yenglaga matomta isa pamlabade uba masana tabani lehenbe aisu udaba nate haiba ngamdabagi wani manglan kuding iwanigi nushiba isada aina yetki apikpa makhudo samlaga nangna isagi apikpa khut masada oida samlaga phajaba mafam kaya kaya koiminaduna nokminakiba manglan kayani ahing khudingi mikap tholokpa khudingi miron bangamdriba nangi pibuk nungdo yenglaga aina numit khuding nanjabada nangdi khanglam loiko tawanglen kaidorage aingonda yenglaga kaplibaduba ha kare ai kape haiba aibu kaprane sidi pi sunatana mi te tarak pa isingni yare ha nang khalamdoi wakhanda ai khange adum is aiba kem khande is chakhomda wanglengi mapa chawbana nasani pa sei chak chaba changlakri basi kaigino mama moigi kadubo thongal muk lapro ho ekhoina nupi ama haina bai wafamdo hoi hoi hairamba namitagi ai sumaga chak chamina khidaba kuire chakhomda chak cha khidaba kuire na chanu pa sei adudi mama oibu ngamdabi
사가이 무탓바 락비 누피시가 마기 까다 아마가 생 카이다비 punna chaminari bajala ho adudi aisu udabani na khangdre aikhoi ga sak chamina ba ikai dana chadi ra su khangdi mana chakum da chak chadi se aikhoi gi wa taning di hari bane mana yum sida kusira si tobu yabro mana imung sida pangtau tobu yaroi hai ba sum electrobadi ne ho adugi ne aina mause chakum da changhandri base imung se ahanna pan bani aikhoi gi khada legadabani khanghalli bani aigi se aduni haiba ngangba yam tadrabadi chakado pijaroi dogani chawbana ngangli bado wanglen du chak logi changlak patan cha oirami baje ai to ngana charo su charake ima ai ngasi dagi chakhum sida changlak aroike ibungo napa na pen dabagi saudana panghangangli bani ahoi ima su baji su sawi haiba aina hande adum khange ado baji gidi nasune pamise aduga igina isa ne pami base baji ga imaga gidi nasa ai ama lehi banatro ado ai gidi isa haibado uba phangdri bane thamoi puba thangba ngamlam loida base kana na helam gani baji adugine aina nangbu ado punupi ama amuk thina ba hari base nasa uba phangnaba oh ado thi dabri banu pi de somuk angang mi ron bangam drabadi kamai to ha base ibungo nangi wahangdo marai kawi mi oi ba haibase khudong chaba umam loina pi bane masigi khudong chaba sini ai ga nama gana nangon da piri base baji na piri ba khudong chaba se aina sungya ya drabadi kamdo ba adu oiragana mause tan thokki ba tabani dana aina baji bo madu ngam dori ba ngamba ngamdaba yeng tai dana kaino de yeng biyo ba se kari gamba ise ngama soibena cha ama oiram laba aise yok bungam gadra de ba je megi minok maisha phanga do boira bade ai di isa oira basu yok loi as mapa ibungo ai sak to purak lage changlam monang nang di kaido bagi moi ani da chak pije dori ba ha mama chak thongna ba phausi kanan lokno ha kanagi lofam da thaba phongno thongli ba chak se ha wanglen da mapi tai thoklaga chakham dagi tamina thokhirami nga angwa chaiba yabagi pankhei amasu leibani mapa isa da chaise haiba nate mau da chaise haiba ni aikhoina pamba thabak ama tahonse hairabadi yana ba themba da bani hai nang oina chai charakani tumina leyo ya da ba pota kari gi themdoino ha phajana hairali basi kayam kuire afaba thabak tobubo kayarak hainaga dawribano macha ama pokna ba siliba thorangsi phathaba thorangni sina tro ha mana sagai sei mutha tawribane adu yawra adi yare da mapa nangsu taningaktre sagai muthat ba hobadi mapa na natro isa nupa ama khak poklaga loirena angang makha pokhidaba natro aina nupi poklakladi hanglubada nupi poklagana hatokla loire haikibaduni mapa na nupi pokpada hatokani haibadubu nang masida karida saungai lege aina pamisei nupane sagai mara sandokna bane aina nupa pamisei wanglen do yena khada tamina thamoi sokna kapli lehenbe nangai gi laibakse yam thiko masa pokpa ngamdaba karamba mama mapana karamna nungai na hingba ngamgane isa pokpa ngamdabagi awa masha maraksida maisa ama mu hapakpa ima baje noi ani gi marakta noi amakha ai gi awa se khangbiyo ai nupi atombi thiba pamde ai nupi atombi thirakpa matamda isa uba phangdabagi awa maraksida lehen bigi thamoida ai nupi gi dariba maisa se ima noi di khangloi ko maramdi masigi awa se noi ani da thingna khidabani na adu ai matam du phawdi khangkini lehen bida wanglengi manakta jangli taton changasila itom ta leibada isikti kaigino ai leishide nangbu chaklama bole hen lame
ꯆꯥꯛ ꯂꯧꯔꯕ ꯇꯥꯇꯣꯟ? ꯂꯧꯗ꯭ꯔꯦ. ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯣꯏꯁꯤ. ꯍꯌꯦꯡꯗꯣ ꯉꯟꯅ ꯆꯥꯔꯁꯤ. ꯍꯣꯏ ꯇꯥꯇꯣꯟ. ꯀꯥꯗ ꯆꯨ ꯃꯇꯥꯡ ꯑꯅꯤ ꯂꯩꯍꯧꯕꯅꯤ. ꯑꯗꯨ ꯆꯥꯔꯒ ꯇꯨꯝꯃꯨꯔꯁꯤ ꯇꯥꯇꯣꯟ. ꯆꯨꯗꯣ ꯅꯪ ꯆꯥꯖꯔꯣ. ꯑꯩ ꯃꯀꯨ ꯈꯣꯛꯄꯤꯔꯛꯀꯦ. ꯆꯪꯉꯁꯤ ꯂꯥꯎ. ꯑꯌꯨꯛꯅꯤ. ꯆꯥꯎꯕꯗ ꯃꯥꯡꯒꯣꯜꯗ ꯃꯩꯐꯨ ꯇꯦꯛꯂꯤ. ꯃꯃꯥ, ꯅꯆꯥ ꯅꯤꯄꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯧꯗꯣꯛꯅꯦ. ꯅꯪꯒꯤ ꯁꯨꯃꯥꯡ ꯋꯥꯏꯗꯣ ꯃꯧ ꯇꯩꯍꯜꯂꯨꯅꯦ. ꯍꯣ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯁꯨꯝ ꯇꯩꯕꯅꯦ. ꯅꯪꯒꯤ ꯁꯥꯖꯦꯜꯗꯣ ꯀꯣꯟꯅ ꯇꯧ. ꯅꯆꯥ ꯅꯤꯄꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯑꯣ. ꯑꯩ ꯅꯨꯡꯒꯣꯏ ꯋꯥꯡꯃꯒꯤ ꯂꯥꯏꯇꯣꯟꯖꯝꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯣ ꯍꯥꯏꯗꯣꯛꯄ ꯆꯠꯀꯗꯕꯅꯤ. ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ. ꯊꯦꯡꯗ꯭ꯔꯤꯉꯩ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤꯅꯦ. 이보 야호수 ꯊꯦꯡ ꯑꯉꯥꯡꯁꯨ ꯄꯣꯛꯇ ꯃꯤꯔꯣꯟꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯁꯤꯜꯂꯛ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯂꯣꯏꯅ ꯍꯦꯛ ꯊꯦꯡꯉꯤꯍꯦ 이보. ꯃꯧꯅ ꯃꯧꯅꯤ. ꯑꯗꯣ ꯅꯆꯥꯅꯤꯄꯥꯗꯗꯤ ꯑꯗꯨꯃꯥꯏꯅ ꯀꯔꯦꯝꯀ ꯊꯥꯏꯅꯗꯅ ꯍꯧꯗꯣꯛꯄꯤꯔꯨꯅꯨꯗ. ꯀꯔꯦꯝꯅꯕ ꯅꯠꯇꯦꯅꯦ ꯃꯃꯥ. ꯐꯥꯒꯤꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ. ꯐꯥꯒꯤ ꯈꯪꯗꯕ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ. ꯍꯩ ꯏꯕꯨꯡꯉꯣ, ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ ꯍꯥ? ꯈꯨꯝꯗꯦꯅꯦ ꯃꯁꯦ. ꯂꯩꯍꯥꯎꯗꯨ ꯄꯥꯈꯠꯅ, ꯀꯔꯤ ꯃꯤꯀꯧ ꯂꯥꯀꯧꯅꯣ ꯃꯣꯏ ꯃꯄꯥꯒꯤꯗꯨꯕꯣ? ꯏꯕꯨꯡꯉꯣ, ꯑꯁ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ. ꯅꯨꯔꯥꯒꯁꯦ ꯂꯥꯛꯇꯅ ꯍꯦꯛ ꯂꯪꯈꯤꯕ. ꯂꯩꯍꯥꯎꯗꯨ ꯋꯥꯡꯂꯦꯟꯒꯤ ꯀꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯂꯛꯏ. ꯆꯥꯎꯕꯗꯣ ꯂꯩꯍꯥꯎꯗ ꯁꯥꯎꯅ ꯌꯦꯡꯂꯤ. ꯂꯩꯍꯥꯎꯗꯨ ꯆꯥꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, 이붕어, ꯍꯩ ꯃꯧ, ꯅꯣꯏꯅꯤꯕꯨ ꯀꯧꯔꯤꯕ ꯑꯁꯤꯕꯨ ꯇꯥꯗ꯭ꯔꯣ ꯍꯥ? ꯆꯥꯎꯕꯗꯣ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ. ꯍꯩ ꯃꯃꯥ, ꯊꯣꯡꯗꯨ ꯅꯝꯈꯥꯏꯌꯣ ꯑꯃꯨꯛꯇ. ꯊꯣꯡꯁꯤꯗꯤ ꯂꯣꯟꯗꯦꯗ ꯃꯄꯥ. ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯂꯩꯇꯕ ꯃꯥꯜꯂꯤꯅꯤ ꯃꯄꯥ. ꯅꯪ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ? ꯆꯪꯉꯒ ꯌꯦꯡꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯃꯄꯥꯒꯤ ꯏꯁꯧꯗꯨ ꯃꯇꯥꯡ ꯆꯥꯗꯦꯀꯣ. ꯃꯣꯏ ꯑꯅꯤꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯈ꯭ꯔꯤꯕ ꯖꯥꯠꯂꯥ ꯃꯥꯒꯤꯗꯨꯕꯨ ꯍꯥ? ꯌꯨꯝ ꯑꯃꯗꯤ ꯁꯥꯕꯤꯔꯦ. ꯍꯧꯖꯤꯛꯇꯤ ꯀꯣꯝꯅ ꯂꯩꯅꯤꯡꯂꯝꯂꯅꯤ. ꯋꯥꯡꯂꯦꯟꯒ ꯂꯩꯍꯦꯟꯕꯤꯒꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎ ꯍꯟꯖꯤꯜꯂꯛꯂꯝꯗꯦ. ꯃꯣꯏ ꯃꯄꯥ, ꯋꯥ ꯉꯥꯡꯕꯗ ꯇꯨꯡꯃꯥꯡ ꯈꯔꯁꯨ ꯌꯦꯡꯂꯒ ꯉꯥꯡꯉꯨꯀꯣ. ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩꯁꯦ ꯍꯨꯅꯤ. ꯆꯤꯝꯕꯥꯜꯗ ꯇꯪꯗ꯭ꯔꯁꯨ ꯊꯋꯥꯏ ꯃꯥꯡꯍꯟꯕ ꯉꯝꯕꯅꯤꯀꯣ ꯋꯥꯍꯩ ꯍꯥꯏꯕꯁꯦ. ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ, ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ ꯁꯤꯕꯅꯤ. ꯑꯩꯅ ꯁꯤꯔꯣꯅ ꯉꯥꯡꯈ꯭ꯔꯕꯣ ꯃꯉꯣꯟꯗ? ꯑꯩꯅ ꯁꯤꯔꯣꯅ ꯉꯥꯡꯈ꯭ꯔꯕ꯭ꯔꯕ? ꯑꯐꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯐꯒꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ. ꯃꯆꯥ ꯂꯩꯅꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯊꯕꯛꯁꯦ ꯃꯣꯏ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯑꯩꯗꯤꯅꯦ ꯃꯄꯥꯒꯤ ꯌꯥꯅꯕ ꯆꯠꯆꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯐꯠꯇꯕ ꯃꯃꯥꯗꯤ ꯅꯠꯇꯦ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯅ ꯃꯃꯥ? ꯑꯩꯅ ꯏꯆꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯍꯥꯏꯈꯤꯕ ꯂꯩꯒꯦ ꯃꯇꯝꯗꯨꯗ? ꯃꯄꯥꯒꯤ ꯌꯥꯅꯕ ꯆꯠꯄꯗ ꯑꯩꯁꯨ ꯐꯠꯇꯕꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ. ꯐꯁꯨ ꯐꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ. ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯐꯅꯕ ꯁꯤꯜꯂꯤꯕꯁꯤꯡꯁꯦ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯗꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯈꯤꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯁꯦ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦ. ꯐꯠꯇꯕꯁꯤꯡꯁꯦ ꯑꯐꯕꯅꯤ ꯈꯟꯈ꯭ꯔꯦ. ꯅꯪꯅ ꯌꯥꯅꯕ ꯍꯤꯡꯕꯗ. ꯀꯔꯤ? ꯅꯋꯥꯅ ꯄꯨꯔꯕꯗ ꯅꯪ ꯃꯥ ꯀꯀꯥꯏꯗꯅ ꯅꯪ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯒꯦ ꯍꯥ ꯅꯪ? ꯆꯥꯎꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯂꯩꯍꯧꯗꯨ ꯈꯣꯡꯄꯥꯛꯅ ꯅꯤꯡꯖꯣꯜꯗ ꯂꯥꯝꯃꯒ ꯀꯥꯎꯏ. ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯡꯁꯤ ꯅꯪꯁꯨ ꯑꯐꯕꯅꯤ ꯈꯪꯂꯒ ꯅꯠꯇ꯭ꯔꯣ? ꯅꯪꯅꯁꯨ ꯅꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯥꯅꯈꯤꯕꯗꯣ. ꯍꯣ, ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯈꯪꯉꯦ. ꯑꯩ ꯀꯨꯏꯅ ꯂꯩꯕ ꯀꯩꯁꯨ ꯉꯝꯃꯣꯏꯌꯦ. ꯃꯄꯥꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯁꯦ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯌꯥꯅꯕ ꯆꯠꯄꯗ ꯋꯥꯔꯦ. ꯑꯩꯁꯨ ꯋꯥꯔꯦ. ꯅꯆꯤꯟꯗꯨ ꯈꯨꯝꯈꯣꯗꯅ ꯅꯪ ꯈꯨꯝꯈꯣ. ꯅꯋꯥꯅ ꯄꯨꯔꯕꯗ ꯑꯗꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯇꯧꯔꯤꯕꯅꯤ ꯑꯩꯅ. ꯍꯥꯠꯂꯣ. ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯁꯜꯂꯣ. ꯅꯪꯅ ꯐꯨꯅꯕ ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯨꯄꯤꯅꯤ ꯑꯩꯗꯤ. ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ. ꯂꯩꯍꯥꯎꯗꯨ ꯃꯆꯥꯅꯤꯄꯥ ꯎꯗꯕꯗꯨꯗ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯂꯝꯗꯦ. ꯑꯗꯨꯒ ꯆꯥꯎꯕꯗꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯋꯥꯡꯂꯦꯟꯒ ꯂꯩꯍꯦꯟꯕꯤꯒꯗꯣ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯂꯩꯍꯦꯟꯕꯤꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯄꯒ
ꯂꯩꯍꯦꯟꯕꯤꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯒ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯌꯦꯡꯂꯒ "ꯏꯕꯣꯛꯇꯤ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯂꯩꯍꯦꯟꯕꯤ?" "ꯈꯪꯗꯦ ꯇꯥꯇꯣꯟ, ꯆꯪꯉꯒ ꯌꯦꯡꯉꯁꯤ." "ꯆꯪꯉꯨꯔꯁꯤ ꯑꯗꯨꯗꯤ." ꯃꯣꯏ ꯑꯅꯤꯗꯣ ꯊꯪꯅꯕ ꯏꯕꯣꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯕꯣꯛ, ꯏꯕꯣꯛ, ꯑꯩꯅꯦ, ꯅꯁꯨ ꯂꯩꯍꯦꯟꯕꯤꯅꯦ." "ꯂꯩꯍꯦꯟꯕꯤ, ꯃꯅꯨꯡꯗꯗꯤ ꯆꯪꯉꯔꯣꯏꯁꯤ. ꯏꯕꯣꯛꯇꯣ ꯑꯃꯨꯛ ꯁꯤ ꯂꯩꯔꯝꯗꯅ 이번이다 엉따이나니 이마가 바지가다 쿠티버공 낭래 ꯀꯩꯝ ꯇꯧꯔꯣꯏ ꯁꯤꯔꯒꯕꯨ ꯃꯪꯒꯣꯜꯗ ꯆꯥꯛ ꯆꯥꯕꯒꯤ ꯄꯨꯈꯝ ꯂꯩꯔꯤꯁꯤ ꯂꯩꯒꯗ꯭ꯔꯣ 이씨 ꯃꯥ ꯆꯥꯛ ꯄꯨꯟꯕꯩ 이싱 ꯂꯧꯕ ꯆꯪꯕꯗ ꯆꯥꯛꯈꯨꯝꯗ ꯁꯤꯔꯝꯂꯗꯤ ꯇꯥꯇꯣ ꯅꯪ ꯀꯔꯤ ꯌꯥꯝ ꯉꯥꯡꯉꯦ ꯇꯜꯂꯦ ꯑꯣꯏꯕ 이보 이보 이몽대기 하이 ꯆꯥꯛ ꯄꯨꯟꯗꯅ 시름ꯗꯧꯔꯦꯅꯦ 이보 ꯑꯗꯨꯏꯅꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯤꯕꯗꯣ 우다 꾸이래다 이수시디야 이 니빠나 하시디 까나노 낭기 아니수바 니빠라 하레 헨비야 거이누 레헨비 어솜다 레이바 ngamdabay sida chelaklaga sidana hena sathibam lemsina khawangse men taba ama thek leiti punsi se mathanga wale as tatwa samkoi sangbai khangjini ibo nasu wangle ne masama koi se hana amukta kakhanse phagi tawbani da isu maibang sibu karigi khangloi dawri banone ado noibo kaidauba lakpano ha nasak namaido yengbadadi nungaina leibadi mankhidreda noibo lehenbido mapamgi mayumlamda yenglaga mamit anidagi mapi lepa leitana tari ibo mafam sida aikhoi anigi leifam legadra isu dombiya nang bu kaidawrage ha wanglen nang nabokta wari liyo noi ani kaidawrage ha wanglen ge lehenbigana makhoi anida thengnariba awaba singado ibokta lina lina namidang oirami moi anigi wari do tabada ibokto kappe maramdi iboki macha leite mapurai baso macha pokta badagi awaba wakhanda ngauduna chatkibadagi adum hanjilakhidrabani ibokto kappa lepaga napusu taibangi minok maisa marakta hingba ngamdra male yumda adum halakhidre ado noi ani di ngawganu ko noi ani aigida adum leiro yumda halano ado noi ani namaga napaga gi wari di lide ko noi ani na ahal lamangi wari lidrabasu aidi loina khangi ko ibo lehenbigi mapamgi yumsidi isam chamna changluba phau yaroidro changuranuda isu tombigi mamaga mapagana yumsida leikhidabado inkhon muliba sengoina isugi mamaga mapagana thawoina magi inkholda thauri yalibani haidana mioi amata changba yaroina changhandabani lehenbido wanglenda yumpa leba matung lehenbigi awunpot leinaba sengkoidagi sel khara puki adubo seldu singba ngamdabadagi sengkoina lehenbi panduna tahai uhaidaba wahai wata kaya sisinaduna lehenbigi mamaga mapagado inkholdagi tanthoraklaga inkholdo sengkoina munkraba matung lehenbigi mamaga mapagado inkholda thauriya laga sirambani imaga basigana khura sengkoidagi puba selduga ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯒꯗꯤ ꯏꯕꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯅ ꯆꯥꯎꯕ ꯌꯥꯝ ꯍꯦꯜꯂꯦ ꯃꯥꯒꯤ ꯁꯦꯜꯗꯤ ꯈꯤꯇꯪꯅꯤ ꯁꯤꯡꯗꯧꯕ ꯑꯗꯨꯕꯨ ꯈꯨꯔꯥ ꯁꯦꯡꯀꯣꯏꯅ ꯏꯃꯥꯒ ꯏꯄꯥꯒꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯁꯦꯜꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ ꯂꯩꯍꯦꯟꯕꯤ ꯑꯐꯕꯒꯤꯅ ꯑꯐꯕ ꯃꯍꯩꯅꯤ ꯐꯪꯗꯣꯏꯁꯦ ꯑꯗꯨꯒ ꯐꯠꯇꯕꯒꯤꯅ ꯐꯠꯇꯕ ꯃꯍꯩꯅꯤ ꯐꯪꯗꯣꯏꯁꯦ 이마가 바지가나 ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯄꯪꯕ ꯑꯄꯪꯕꯤ ꯑꯍꯜ ꯑꯃꯒꯨꯝ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯉꯥꯏꯍꯥꯛꯀꯤ ꯏꯀꯥꯏꯕ ꯑꯃꯗꯤ ꯑꯁꯥꯎꯕꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯇꯧꯔꯤꯁꯤꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯇꯧꯔꯤꯁꯤꯀꯣ ꯂꯩꯍꯟꯕꯤ ꯇꯥꯇꯣꯟ 이마가 바지가다 ꯄꯪꯖꯕꯅꯦ
ꯁꯣꯟꯖꯕꯅꯤ ꯑꯗꯨꯃꯛꯅ ꯃꯣꯏ ꯑꯅꯤ ꯌꯥꯝ ꯄꯪꯅ ꯊꯋꯥꯏꯗ ꯊꯥꯔꯤꯕꯅꯤ ꯇꯧꯕꯗꯤ ꯈꯨꯔꯥ ꯁꯦꯡꯀꯣꯏꯗ ꯂꯃꯟꯕꯨꯗꯤ ꯈꯨꯝꯃꯤꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯄꯪꯕ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯃꯣꯏ ꯑꯅꯤ ꯂꯩꯇꯕꯩꯅꯤ ngasi aibu mina usitribase yare to onoigi warido ai sak thongge ko nga di leite ado noi ani na pamba insang ama hairo ai hauna thongge wanglenga lehenbi ga do iboki manakta matam kharagi leirona iboka punna leirami aduga iboki chawraba napi ngakta ngairaba inkhol adu wanglena inkhol koiba horami tha ama hele leihaudo macha udabada safam tumphom khanglamde chawbasu wanglena macha pokte haijaraga macha mamu uraktabada nungaitaba phawba haurakle wanglengi amaiba luwang jawsu wanglengi pau tarami mapado mi loinaba nungaitabani leikai khulna kok nole matik mangak yamna haigatpani mado magi ngakchaw thekwa khakkisu nataba masu udabagi mamo ama haina singnabagi paw ama leikai na ngangnarakpadai chawbado mina nungsina ngangnadrabani leikai gi thoram haiba watlabani ado mapu wanglena kadaida leiriba khangde kadaida leiramdawriba noi shani do adudi angang do thisira mapu migi mama pa leina ꯑꯩꯈꯣꯏꯅ ꯑꯍꯩꯕ ꯁꯥꯗꯅ ꯍꯦꯛꯇ ꯊꯤꯕ ꯌꯥꯔꯣꯏ ꯃꯐꯝ ꯆꯥꯕꯗ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤꯗ ꯂꯩꯍꯦꯟꯕꯤꯗꯣ ꯃꯕꯨꯛ ꯂꯨꯝꯗꯧꯔꯕꯅꯤ ꯃꯁꯥ ꯋꯥꯏ ꯁꯪꯂꯣꯏꯗꯕ ꯀꯨꯏꯔꯣꯏꯗꯕꯅꯤ ꯑꯍꯣꯏ ꯃꯀꯤꯔꯅꯤ ꯃꯄꯨ ꯐꯔꯦꯗ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯗꯣ ꯂꯩꯕꯨꯗꯤ ꯂꯩꯔꯝꯅꯤ ꯑꯗꯣ ꯑꯉꯥꯡꯗꯣ ꯃꯤꯉꯝꯖꯗꯕꯅꯤꯀꯣ ꯃꯕꯣꯛ ꯑꯉꯥꯡ ꯑꯅꯤꯗꯣ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯩꯍꯦꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯀꯣꯛꯁꯦ ꯁꯨꯝ ꯁꯥꯒꯠꯂꯛꯂꯦꯗ ꯃꯄꯣꯛ ꯑꯩꯗꯤ ꯑꯍꯜ ꯑꯅꯤꯗꯣ ꯋꯥꯡꯂꯦꯟꯒꯤ ꯑꯃꯗꯤ ꯂꯩꯍꯦꯟꯕꯤꯒꯤ ꯋꯥ ꯈꯟꯅꯔꯝꯕꯗꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯇꯨꯃꯤꯟ ꯑꯃꯨꯛꯁꯨ ꯐꯝꯂꯤ ꯊꯥ ꯑꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯍꯥꯎꯗꯣ ꯃꯆꯥ ꯑꯃꯗꯤ ꯃꯃꯧ ꯎꯗꯕꯗ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯀꯗꯧꯔꯦ ꯆꯥꯕ ꯊꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯜꯂꯦ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯃꯆꯥ ꯃꯃꯧ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯐꯥꯎꯕ ꯀꯥꯏꯅꯗꯧꯔꯕꯔꯥ ꯈꯟꯕ ꯍꯧꯔꯛꯏ ꯆꯥꯎꯕ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯥꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯃꯥ ꯆꯥꯛꯁꯦ ꯈꯔ ꯑꯃꯨꯛꯇ ꯆꯥꯎꯅꯦ ꯅꯪꯕꯣ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯄꯥ ꯏꯆꯥ ꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩꯅ ꯃꯄꯥ ꯀꯤꯕꯒꯤ ꯃꯄꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯨꯕ ngasi yeknabagi misang changlubaga chap manarable ai loina khangli ngasidi aina nang nungsibagum isana su imaudo nungsiramgadoribani haiba ado mapa karigumba aina isana paase poklamdraba aduga laikhidraba ikubok amadi inemna mapagi nupi atombi ama thinaba hairakpa matamda mapana nupi atombi thibado yagadra yaroi ngamloi asuk nungsibi nangbu aina inthoklaga aina atopa nupi ama amuk lawba haibado ai sungya yaba ngamloi isadi lai nupi bane adubu nangdi aina thiraga phangjabane leihauda chawbada yengna mapido longna himna chinthari namidangni ahingni chawbudu tumlambadagi mapalda thole aduga mangolda lepaga atiyada thokliba tha machetuda yenglaga ai lale ko ngasidi aina lanbagin ko ngasi aina ichabu thiduna lawba chatpa ngamdribase aduga karige aina lalaga ichabu thiduna icha amadi imauda lale haiba ngamdribana karige aigise wakhal singa sisu pukchil pikli haibadura ishane ishabo semdokpa ngamjadri haibadura ai
ꯃꯇꯝꯗꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯌꯥꯝꯅꯗꯤ ꯎꯅꯤꯡꯂꯦ ꯃꯣꯏ ꯑꯅꯤꯕꯨ ꯎꯅꯤꯡꯂꯦ ꯂꯥꯜꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯤꯡꯂꯛꯂꯦ ꯉꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯒ ꯂꯩꯍꯥꯎꯒ ꯆꯥꯎꯕꯒꯗꯣ ꯑꯃꯥꯏꯕ ꯂꯨꯋꯥꯡꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯃꯥꯏꯕ ꯂꯨꯋꯥꯡꯖꯥꯎꯅ ꯆꯥꯎꯕ ꯅꯪꯕꯨ ꯂꯩꯍꯥꯎꯁꯦ ꯄꯣꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯃꯤ ꯊꯥꯔꯛꯂꯒ ꯑꯩ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯇꯥꯗ ꯂꯥꯛꯅꯤꯡꯃꯟꯈ꯭ꯔꯗꯅ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯣ 이베마 ꯂꯩꯍꯥꯎ ꯅꯪꯒꯤ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯍꯤꯗꯥꯛ ꯊꯥꯒꯦ ꯅꯁꯥ ꯅꯧꯗꯣ ꯀꯜꯍꯟꯁꯤ ꯇꯥꯗ ꯉꯁꯤꯗꯤ ꯇꯥꯗꯒꯤ ꯃꯥꯡꯗ ꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯒꯤ ꯐꯪꯖꯕ ꯃꯍꯩꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯗꯕꯨ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯁꯛꯈꯤꯕꯗꯨꯅ ꯇꯥꯗꯁꯨ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯇꯥꯗ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯒ ꯐꯠꯇꯕ ꯃꯍꯩꯅ 이때 이나오 이바니 펑민나래도 ngasi디 luwangjaogi nupi amaibido maifu ama yalaga thole chahi nauriba ngaktani angang anido mayum palaba naha kaya masa nganna leiba pamdabagi angang thengna phanganba yumbal kaya yauribani amaromda namaudo naupugadaba kuiraroidabani aduga noi ani wa asimaka khangjilu ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯔꯣꯟꯕ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯃꯃꯥ ꯃꯄꯥꯗ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯕꯨ ꯅꯆꯥ ꯅꯃꯧꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯤꯔꯣꯟ ꯇꯧꯔꯦ ꯍꯥꯏꯕ ꯉꯝꯗꯧꯔꯤꯕꯔꯣ ꯀꯔꯝꯕ ꯃꯆꯥ ꯃꯃꯧꯅ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯗ ꯃꯁꯤꯒꯨꯝꯕ ꯊꯧꯒꯂꯣꯟ ꯌꯥꯎꯗꯕ ꯋꯥꯍꯩꯁꯦ ꯃꯆꯤꯟꯗ ꯄꯟꯕ ꯉꯝꯒꯗꯧꯔꯤꯒꯦ ꯍꯥ ꯅꯣꯏ ꯇꯥꯗꯅ ꯋꯥꯡꯂꯦꯡꯒꯤꯗ ꯂꯥꯛꯄ ꯍꯧꯕ ꯃꯇꯝꯗꯣ ꯅꯃꯧꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ ꯑꯉꯥꯡ ꯑꯅꯤꯗꯨꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯅꯣꯏ ꯇꯥꯗꯅ ꯋꯥ ꯉꯥꯡꯂꯣꯏꯅ ꯉꯥꯡꯈꯤꯗꯕꯅꯤ ꯅꯣꯏꯗꯕꯨ ꯅꯣꯏ ꯇꯥꯗꯁꯤꯕꯨ ꯀꯌꯥꯔꯛ ꯂꯥꯛꯂꯝꯒꯦ ꯑꯍꯨꯝꯂꯛ ꯁꯨꯅ ꯂꯥꯛꯂꯝꯕ꯭ꯔꯣ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯅꯣꯏꯅ ꯀꯔꯤꯗ ꯄꯤꯈꯤꯕꯒꯦ ꯅꯣꯏꯒꯤ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯕꯨ ꯀꯔꯝ ꯍꯥꯏꯅ ꯀꯧꯅ ꯉꯥꯡꯅꯕꯒꯦ ꯍꯪꯈꯤ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠꯇꯣ ꯂꯩꯍꯥꯎꯗꯨ ꯆꯥꯎꯕꯗ ꯃꯃꯥꯏꯗꯨ ꯏꯉꯥꯡꯉꯥꯡꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯅꯤ ꯋꯥꯡꯂꯦꯟꯗꯨ ꯂꯩꯍꯦꯟꯕꯤꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯕꯗ ꯄꯦꯟꯖꯕ ꯑꯃꯅ ꯂꯩꯍꯦꯟꯕꯤꯗꯣ ꯃꯕꯨꯛꯇ ꯃꯆꯥ ꯑꯃ ꯌꯥꯎꯔꯕ ꯃꯥꯜꯂꯤ ꯃꯕꯨꯛꯇꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯅꯣꯏꯔꯦ ꯂꯩꯍꯥꯎꯗꯨ ꯃꯥꯡꯒꯣꯜꯗ ꯆꯥꯎꯕꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯩꯍꯥꯎꯅ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯅ ꯆꯥꯎꯕꯗ ꯁꯥꯎꯅ ꯌꯦꯡꯂꯝꯕꯗꯒꯤ ꯆꯥꯎꯕꯗꯨ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯌꯦꯡꯂꯒ ꯃꯃꯥ ꯀꯅꯥ ꯃꯥꯜꯂꯦ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯃꯁꯥ ꯅꯣꯏꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯩ ꯋꯥꯡꯂꯦꯟ ꯑꯩꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯍꯩ ꯃꯃꯥ ꯑꯩꯅ ꯅꯃꯧꯒ ꯅꯆꯥꯒ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯍꯥ ꯅꯆꯥꯒ ꯅꯃꯧꯒ ꯍꯜꯂꯛꯂꯤꯅꯦ ꯃꯃꯥ ꯍꯩ ꯃꯃꯥ ꯏꯃꯧꯁꯦ ꯃꯤꯔꯣꯜꯂꯕ ꯃꯥꯜꯂꯤꯅꯦ ꯃꯕꯨꯛꯁꯤꯗ ꯏꯁꯨ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯦꯅꯦ ꯀꯔꯤ ꯏꯆꯥꯒ ꯏꯃꯧꯒ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯩ ꯍꯧꯒꯠꯀꯦ ꯑꯩ ꯊꯨꯅ ꯍꯧꯒꯠꯂꯒ ꯃꯩ ꯑꯣꯛꯄꯤꯒꯦ ꯃꯣꯏ ꯑꯅꯤꯕꯨ ꯂꯩꯍꯥꯎꯗ ꯃꯆꯤꯟꯗ ꯍꯔꯥꯎꯖꯔꯕꯁꯨ ꯃꯁꯥ ꯁꯣꯟꯈꯤꯕꯅ ꯍꯧꯒꯠꯄꯗꯤ ꯉꯝꯖꯔꯝꯗꯦ ꯋꯥꯡꯂꯦꯟꯒ ꯂꯩꯍꯦꯟꯕꯤꯒꯗꯣ ꯃꯄꯤ ꯇꯩꯊꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯃꯤꯟꯅꯔꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯣ ꯃꯁꯨ ꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯔꯨꯕ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯉꯁꯤꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯒꯁꯨ ꯃꯁꯨ ꯐꯥꯏꯕꯣꯛ ꯑꯅꯤ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ